ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃ ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅꯕ ꯃꯥꯡꯂꯕ ꯃꯇꯨꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛꯇ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯒꯨꯝꯅ ꯂꯩꯍꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ internally displaced personsing amadi COCOMI ga khutsamnarakanda punna changjalakhiba adungloba khongjang adu ga mari leinana aikoi December gi tang amadagi ngasi phawasi nongma chithadana Manipur gi governor amadi Manipur gi chief secretary da reminder memorandum nuti gi copy pidana officially copy sing receipt to handana ekoi gi proposal sing demand sing lona government na July gi tang ahumda Manipur gi civil society sing mafam da Pirak-Khide thajaba du thabak to ontho matam yamdre matam khitang ngaire haidana ekoi na appeal toroga lakibani adu hairiba madugi thama chumna appeal toropa du ngasi si thama mapung phagi bagal loina akoi gi appeal sing adu tabagi mahutta taraga thaba onthokpagi mahutta thaba amta paikhalakpa amadi ekoi da chapchana madugi asengba report ama Pirak-Khide maram oirakanda makoina thagiba matam adu ngasigi numida sida expire oire matam loire akoi ga thanakiba matam adu deadline adu matam loire haibasi ahan maktada miyang mafamda lauthokjari masina maram oiraga tha ama chumna pigiba memorandum sing adugi ngasi phawbada paliba lengak president rule gi administration amadi head of the state oina ngasi administration pairiba Manipur gi governor amadi chief secretary na makhal amatagi ekhoida official oina Paokhum ama phok Pirak-Khide hoji phawda akoida Paokhum da pirakpa leite masina maram oiraga IDP chinau sing ngasi phawda akoi masa gi camp ta relief camp ta chap chaba clarity ma leitana chap chaba makhoi si yumda numida subogi manungda soidana hanjalagani haibagi guarantee amata yaudana aduga kayam kuina relief camp ta leigadoino haibagi thajaba phawba piba ngamdana IDP singna sumaina lehenba amadi leinanabagi phibam amada lerakpa yabagi phibam amada oirakliba phibam asina paliba lengak amadi maru ena governor amadi chief secretary na aikoina Pishinkhiba memorandum 30 muksi thawaina maki khangjanaroi haina khangjannadrabra haiba tasanaroi hana tasannadrabra haibagi mawongda officially chi oina chatpasida makhoi gi manakong yaudaba manbagi mami ma yam chawna tare masina maram oiraga ngasi ekoi tha phabagi ekoina tha ma chuna chathagani haina torumba chatharakpa adunglaba relay sit-in protest asi ngasi tha phagibana maram oirakanda ngasi sina ekoi aroiba numit oijaragani ngasi sina aroiba numiti oiragani tobadabu khongjangsi chathariba relay sit-in protest asi loisalaba matungda tha ama phara phawda Paokhum amta laktabasina maram oiraga se oina chatpada Paokhum piba heitraba Manipur gi governor asi ekoi lakadoriba January gi tang 12 da huji lanjendanaga leiriba IDP apunba amadi COCOMI ga pullakanda governor gi thongjingda mahagi thong thinduna mangondagi direct physical oina ekoi Paokhum launanaba mangna tawningi se karino mangna kari khalino miyam nang tha ama chumna pigiba memorandum gi Paokhum pirak tabai maram karigino haibana chingba memorandum singda ekoina demand tawkriba IDP resettlement ki magi progress report status report amadi timeline yauna kamaina plan tawraga punamak mai mayumda soidana hanjalangani haibagi thajabasi Pirak-Khide sing ase masigi Paokhum launanabai damakta January gi tang 12 da Manipur gi governor gi adunglaba
Lok Bhavan hairiba hana Raj Bhavan hairamba asi tamna Manipur da leiriba IDP mayam ga loinana COCOMI gi akhoi thomi sing amadi lup sing punamak yaura kanda governor tamna akhoi Paokhum lobo chatkani hairiba chatkadoriba khongchad asigi pandamdi akhoi irang tawnanaba nate governor ga mungnanaba su nate mahangna Paokhum Pirak-Khide akhoi gi cherol mayam ase masigi Paokhum thaubu chatkadorni akhoi chakkadois akhoi Paokhum thaubu chatpani aduna Paokhum pidana akhoi miyam gi damakta leiriba administration ni government ni hairaga miyam na wama hangba matamda cherol thaduna Paokhum hangba matamda aikoina haijaba matamda madu thawa sarakta targadi leiriba governor se akhoi miyam gi oibra oidabra haiba wahang ase governor masada hangdaba yadabagi phibam amma leibaduna mahang masadagi Paokhum longna nabi damakta haiba khongchal ase chatkadabani masida akhoi ahen ba akhoi masida sida violence toba aggressive oiba mungna khonaba tawnanabagi nate governor unanaga Paokhum piraktabagi maram amadi aikoina ngasi boda pisaliba memorandum simasigi Paokhum piu haiba adumba demand adu toba chachabani awna charkadoriba khongjada si masi yamna peaceful oiba constitutional oiba amadi masi yam democratic oiba adum lo khongjada mo oigani aikoi sida leiriba IDP singasi lamdam masigi citizen ni makhoi si masagi mama leibakta masagi mareibakta refugee amagumna lanjennaraga leheliba sina makoi gi human rights asi chahi ani ga makhai hena ngak pangamdana fail ohelaga human rights failure gi achauba accountability gi issue ma leiba sina lenga ki mafamda masigi accountability se koi fix to changi aduna accountability si Manipur da santi hanjanba haibase awana tarba masagi mareibakta lanjennaraga leiriba human rights phangdana basic human rights foba phangandana leiriba mayam asibu masi karigi sumaina tholibno habase masigi accountability si lenga ki mafamda fix toba ma changba madugi accountability si yaudrakadi Manipurda santi hanjanna bagi thorang si mai pa oido bagi maram asina khwairi choba maram amu oigani aduna state ki lenga ki maikai dagi asuk sangraba thamagi matam asida tuminna lesan khiba wa amata hairaktaba kari tawgadori haibabu phongdoraktaba sina maram oirakanda state asigi mafamda Manipur miyamna achauba thajaba mangba amadi khoirang khoisauna nabagi maram se masina su ohele masina maram oiraga asigi leiriba phibam ase su makha chatharak pataragadi Manipur gi miyamda khoirang khoisauna ba hengalakpana maram oirakanda ona tainaba administrative inaction nasina administration asi fail oiraba aduna Manipur dagi president rule asi akhoi Delhi da hanginaba akhoi miyam gi akan be ho ma langnanabagi macha ga masu oirakani aduna leiriba president rule gi governor gi administration asi gi accountability si Manipur gi miyam gi mafamda nomo gi sum nemdarak pana maram oirakanda hairiba masigi administration ase akhoi miyam gi damukta leiba administration ma oiraktrabra haibagi atung wa chingnaba si miyam de yam chauna lere maram asina lakadoriba January gi tang 12 sida IDP sing amadi COCOMI ga loinana chatkadoriba khongchada sina governor gi mafamdagi haiba wahang sing asigi Paokhum launanaba akhoi miyam honajaragani haiba mafam asi media gi kuthangda mari leinaba ngasi su akhoi huji mak haiba wafam asi yaurakanda Manipur gi governor amadi chief secretary da akhoi gi aroiba ultimate reminder memorandum pinada windong to khoi sem sabalo jare huji IDP gi mihut sing amadi COCOMI gi mihut pullaga huji governor amadi chief secretary mafamda aroiba memorandum asi su ngasi huji pisanjaragani